मैम उजिकी लाइव तो सोयदन कौन तौरे कख्रे अदो अमतंग हंजरमगे हुजी सोशल मीडिया वावा लौनरीब अरामबाई टेंगोलना अखोगी कुकी लान मे अहुमगे अद्वाइदा हवे हाइबेगी मोंग अमा याम कन चक्थरइबा सिदा सिगी मतंग सिदा होगी मियामनसु हेना खंगे अरामबाई टेंगोलना कुकी लान होगी बनते कुकी मेइतै मियाम दा लान होखिबदगी अरामबाई टेंगोल हाइरिबा होगी इना लाइनिंगी दमकता लेजरंबा मखोइना अमदी ऑर्गेनाइजेशन अते अते मैमना मेइतै सिंबु इरमदम सिंबु ngaknabagi damakta makharomda haidaraga mai mateng panggibane adusu dungdong waramdani aduda masida onatainana akhoi Arambai Tenggolna kuki singda lan hobani na haibagi monga ma hojik tawreja masi tawbigano yam thina ko yam thina phatte yam thina lali tawriba poto wakhalon do nakhoi kana na ba khara yengmagi damakta hekta Arambai bu usit thoidana tawji tawbigano ai si mamangsida phagi wai kai wai to gibdo soidanasu ai ko tawre kakre hai tare ai live ma tharambado aduda hekta nakhoigi keno kanan abagi da ama kanan abagi da mukta akhoigi khunmunga iba kholi basi jo lan hekta wan laga sana do ek sound ai loisin lage aduda aduga uji haire ba nakhoigi keno se wakhalo je adu hana thadok piyo ko Arambai Tenggolna me ahumda nungdang wairamda ngak thokna da bagi da mukta makhoi chatkhibani aduda makhoina kamaina chakki ai kamai khangino haragadi ai social media da phajana leire huisu dum leire hana su dum leire mapan da lengai da Manipur lagadi ai landam da ama maja mateng pang bachatli ama makka to bachatli chana bu ero thakna bu ero ama magi ote thang bachatli aduga Manipur da leire kan da di ai hujik lan khitang ko to bani na ai thoidu pa ikron leite aduga hekta matam du me ahum du da Arambai Tenggolna lan hogi ba adu ada leibana te sida siran turan tawraga na meitei singbu khunai singjibu hekta muthatna bagi mo ama to bu to bigano aduga Arambai Tenggol tawdringai da already tang kun mapala kun nipala ju chapsabi kawre kun thara aduda kuki singna kanano no karino khangde meitei gi lai thadu pohurabani adai di open jim amma mai thaba hograbani adui matung tarakpada release apama tamda kuki singna meitei gi yum thuai bo khorpa dukan thuai ba khorpa torpa dei torkebani matamduda meitei kanano khulai paraga du chalise kuki gi di masada khulai paraga lona yadaba khulai paragane lambi da sogane kuki macha singjuna akhoi gi mi thole chingdei kumdare akhoi kan da thole akhoi gi damda thole adu tawba thole iram dam nga pa thole na thulakhibani makoi madu matamduda akhoi meitei kana khulai paige nauri ma pairam biya adu da hekta Arambai Tenggolna adu tawre da tawre togono adu iram dam sida Arambai Tenggol khatana iram dam se ngak na bagi damak thulakhibnate myam ama lei makoi khatana te adu da atamna na makoi da tawraga hekta mingcha thihelage adu matang tawbi da tawgono Arambai Tenggol ai ga mari kai sule na de but makoi iram dam ngak na me noi akhoi jati se ngak na me thulakhibani na ai support ai WhatsApp adu ada lo draga so adu da hekta ka tawbi tawgono sitang haijage aduga matung tarakpadidi ai naije ai gi live yenge adu tawre ada tawre na ai gi apamba do phungdopi wasunate mayamna ai bazar ama chalure kaithel ama chalure natraga ama chalo kan ai bu khangbi dana mayamna nang sibaina YouTube kido natro adu du SURCHANDRA du JUDOKA du natra du to hapama tamda I feel am nungai ba phaweba nungai ba phawri do madu du na aina fatta balambi da chalaga nungai ba phawru ba teba iramdam gindo ai khara ai translate to orga su ama orga su ngangu baduna मैम नुसीबीब उत्पीबदनेब अदुना मखोय जे यूट्यूबर ओइना उरमे बट आई यूट्यूबर नत्ते अदुबु आई हुजिक आई यूट्यूब हाइबेता आइना हाइजा तारे आई यूट्यूब से हाना जुदोगी मतंगदा आइगी सानबगी मतंगदा हांगदोक्सेना तौरे अदु सु पाइ पाइ गिदे अदो मैम मेसेज थारकपा अदगिदि नंग यूट्यूब हांगदो अदु तौरो अदा तौरो जस्ट अदुगी पोतुदा आई यूट्यूब से आई रन तौरगे ना खल्लगा आई यूट्यूब से ngarangdagi phajana edit to thoga edit haibadi aigi maming asengba do hapaga ai tawba hore aigi oiba leibak si ju ai leibak ki ngata ya mu hapakani aduga content si da aigi taseng naragadi aigi nupi ga aigi matang da natraga aigi future adagi di aigi past adagi di kuki na kamai to rakhi iram dam sida kuki na kamai lakhi adagi di sumai matang da so ai khara hapakani adugi kino do YouTube to adusu mateng aigi
मैम ना हाइतारे आई सपोर्ट तौबियो आई लिंक से आई ना हुजी कॉपी पेस्ट तौरगा आई हाप खिबनेबको मसी आई हाई हाइदुना आई कानानबगीदमक्ता हाइने खनबिगनु मैम ना कैथेल चलो कांता इमा सिंह ना यूट्यूबर इनाउ जे लाए खोले फ्री दबु मैम पिरे अदो फ्री पिरे अदो हराउ बुझ लेते आई नमपुदा पैसा पिरम बसु मैम मनी पैसा लहुदबन लहुद्रे नमपुदा लौरै खोलो अदु सी चाबी कॉपी हारे कांता आई लहुदबसु मैम अमा अदुगा पैसा पिरमगा आई अयाम लरप ngaktani अदो ngasi ai haijari se ai YouTube ju support obiu then secondly huzik leiriba kuki gi irang asida maitai bu mahanaba honariba sida support tobagi mong maitai maraktai tholakpa acho sangdei tholakpa siguma sida tobiganu soiboraga su soigimne khokibne haraga sengduna bu honabiu aduna tabida hekta maitai bu lana uhannaba lambi de sinbirakanu haibase ai gi maikei de thamjari thank you